ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯃꯥꯒ ꯏꯆꯟꯅꯨꯄꯤꯒ ꯑꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯖꯔꯛꯑꯒꯦ ꯑꯩ ꯉꯁꯤꯗꯤ ꯌꯥꯎꯗ꯭ꯔꯦ ꯏꯟꯖꯥꯡꯁꯦ ꯑꯩꯅ ꯊꯣꯡꯕꯅꯤ ꯃꯍꯤꯗꯤ ꯍꯥꯞꯆꯤꯟꯕꯗ ꯉꯥꯏꯔꯤ ꯏꯟꯖꯥꯡ ꯊꯣꯡꯕꯗ ꯑꯣꯏꯅ ꯂꯩꯔꯦ ꯉꯁꯤꯗꯤ Hai ma'am, ngꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯖꯥꯡꯁꯦ ꯑꯩꯈꯣꯏꯅꯦꯅ ꯌꯥꯝꯅ ꯃꯌꯥꯝ ꯊꯣꯡꯉꯦꯀꯣ ꯑꯗꯣ ꯁꯂꯥꯛ ꯑꯃ ꯌꯥꯎꯔꯦ ꯔꯧ ꯊꯣꯡꯕ ꯑꯃ ꯑꯗꯒꯤꯗꯤ ꯆꯒꯦꯝꯄꯣꯝꯕꯒ ꯁꯦꯕꯣꯠꯗ ꯏꯔꯣꯝꯕꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯀꯣꯠꯅꯕ ꯃꯅꯥ ꯃꯁꯤꯡ ꯑꯗꯨꯝ ꯈꯔꯗꯤ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯍꯥꯎꯗꯧ ꯌꯥꯝ ꯃꯥꯜꯂꯦ ꯃꯅꯝꯁꯦ ꯇꯥꯕꯗ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯇꯤꯟ ꯌꯣꯠꯂꯕꯅꯤ ꯑꯩꯈꯣꯏꯅꯦꯗꯤ ꯊꯣꯡꯕ mana jago yamjadingdana ko manong yamjagena mana haibse habni ngasidi aduna ngamadana ngasidi ma jahalage mate jago alage na mate jago enthokraga ma jahala ꯑꯗꯣ ꯃꯌꯥꯝ ado mayam sidi chak hojerde ko ꯃꯌꯥꯝ ꯍꯥꯎꯔꯗꯤ to nyari si ta hadarage si hanata ꯃꯌꯥꯝ ꯆꯒꯦꯝꯄꯣꯝꯕꯁꯤꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦꯅꯦ ꯑꯗꯨ ꯀꯌꯥꯝ ꯄꯣꯡꯗꯅ ꯆꯤꯛꯀꯗꯅꯤ ꯄꯣꯝꯗꯤ ꯄꯣꯝꯕ ꯑꯗ ꯌꯨꯝ ꯌꯥꯝꯅꯤꯅ ꯊꯋꯥꯏꯒꯤ ꯊꯣꯛꯈꯤꯕꯗꯣꯀꯣ ꯑꯗꯨꯝ ꯑꯩ ꯌꯥꯝ ꯌꯥꯝꯅꯁꯨ ꯂꯧꯍꯧꯗꯕ ꯅꯪ ꯃꯌꯥꯝꯗꯨ ꯏꯟꯖꯔꯛꯀꯦ ꯅꯪ ꯁꯨꯅꯕ ꯍꯥꯞꯄꯒ ꯏꯜꯂꯛꯑꯒꯦ ꯅꯪ ꯏꯟꯈ꯭ꯔꯣ ꯑꯗꯨꯗꯤ ꯆꯒꯦꯝꯄꯣꯝꯕ ꯑꯃ ꯍꯥꯞꯄꯦ ꯉꯥꯃꯛꯇꯨꯃ ꯍꯥꯞꯄꯣ ꯉꯥꯃꯛꯇꯨꯝ ꯑꯃ ꯍꯥꯞꯄꯦ ꯁꯂꯥꯛ ꯑꯃ ꯍꯥꯞꯄꯦ 이런 거 할게. 네. 자. 하와요? 그럼 이제 동그랗게 해결하. 하나 하와요? Em sao đấy đi, con làm gì thì trả rất đấy. Dapat mana? Sudah jauh kau. Last lagi yang penting, Pak.
시작으로 인상 넣으셔야 돼. 진짜 똑같아. 인상. Ay, mo pwede sa pwedra. Insan nga ko ulit. Ito tayo na lang dito ulit. ꯅꯪꯗꯤ ꯁꯂꯥꯠꯇꯨ ꯌꯥꯎꯔꯗꯤ ꯉꯥꯒ ꯎꯕ ꯅꯠꯇꯦ Sila yawdi insan ko kanide. ꯁꯂꯥꯠꯀꯗꯤ ꯄꯥꯝꯈ꯭ꯔꯕ 이런거도 좋아해? 응? 아이고 이게 감살로나 Muriyo.
ꯃꯌꯥꯝ ꯃꯥꯅ ꯐꯖꯅ ꯆꯥꯏ ꯃꯥꯏꯁꯦ ꯃꯥꯅ ꯁꯂꯥꯛ ꯄꯥꯝꯕꯁꯦ ꯍꯨꯏꯅ ꯀꯩꯅꯣ ꯄꯥꯝꯒꯨꯝꯅꯤ ꯂꯦꯛ ꯂꯦꯛꯇꯅ ꯌꯦꯡꯕꯕꯨ ꯅꯨꯡꯉꯥꯏꯅꯤ ꯃꯌꯥꯝ ꯁꯨꯝ ꯆꯥꯕꯁꯤꯁꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ 마도 릴리 그래가지고 그냥 비디오도 nungayang 칼레도 mayamna anong wasang kwaya oradu adi like subscribe to biro mo do mayamna jahani mingang to kami dalo hayo mo ko do ado ni juga kala hay biro ma de ang na sa de se ngang am ngang ba hamam de ana ma jahani ma ma ngang ba ma thơ de no na halo na ngang ni lori kai ni kai ai to tại sao đi nhìn mà đâu có nhìn vậy nhưng mà đôi khi là gì nên cái gì mà ta đã làm mà thân video đâu thì này đấy bye bye. Chả gì chứ